Tinjang kaijang daba amadi masa mau phaba khunai amagidamak yoga sanabagi Heinabi Thamsi haina Chief Minister Yumnam Khemchana miyamda appeal tawragle. Yoga for Healthy Aging haiba theme da Directorate of Ayush, Department of Youth Affairs and Sports, National Ayush Mission amade Department of Education S na sinduna ngasi Kuman Lampak Sports Complex ki Indoor Stadium da ngasi pangthokhiba Taranithoi suba International Yoga Day gi thauramda wafam asi Chief Minister Yumnam Khemchana phongdokhibane. Thauram aduda Governor Ajay Kumar Bhala amade Home amasung YAS Minister Govindas Konthojamga loinana tongan-tonganba department kayagi maru oiba miyoi kaya yoga instructor amade yogi yogini kaya su saruk yakhi. Thauram aduda Chief Minister Yumnam Khemchana makhatana hai Prime Minister Narendra Modi gi lamjing makhada malim gi leibak chama kuntare na punna saruk yaduna chahi khudingi June 18 da International Yoga Day gi thauram ase pangthoklibane. Yoga na miyoibagi hakchang nada yektana punsi nungsangna hinghanba khaknatana Olympic Games ki event ama soiriba masana ase miyam punna sanaminaduna masigi kanaba lominarasi haiki. 21st June haidare sida Bharat ki Pradhan Mantri na country samaga kuntaret tak hauraga hujikti Olympic event so oire aduna masingasi ekoi punamagna ya kanogi nigjang adobusi health ki natana Olympic event so oire na koi punna yoga sanamina si haraga loisalage Thauram aduga mari lainana YAS Minister Govindas Konthojamna hai Leibaga sigi sadhu kaya na chahi lisang sitna wakhal tawduna yoga gi matenga loinana hakchang phana punsi nungsangna hinglakiba kaya do United Nation na sakhangba khaktana tana Prime Minister Narendra Modi na India gi Prime Minister hek oirakpadagi yoga si malem ki thakta pukhatuna International Yoga Day gi thauram ase pangthoktuna lakle yoga sanabana hakchang fahanba khaknatana afaba wakhal khalhanba punsi nungsangna nungaina hinghanba ngame masigi sumathakta malemda lairiba mipum khodimak amatoina punsinduna nungsi chanana hingminahanbada yogana achauba thotang lawre maramaduna miyamgi asangba matamda masana asi sanaduna nungaiba punsi mahingamada hingminarasi hainaso mahakna makhatana phongdokhi ekhoi India da ge horokpa dugumba yoga se asigi tarani thoi suba international yoga de pangthokre ngasai Pradhan Mantri Narendra Modi ji na haibigre yoga gi kanaba punama aduna yoga na kanaba si hakchang phabada natana punsi nungsang hanba afaba wakhal khalan mangamba nungai na hingan mangamba aduna naha oithokhan mangamba adugumba khoi exercise makhala mane India da gi thokiba yoga se haibire aduna ina appeal tawjanibadi prithvi da lairiba punamak sing ase amato ina punsina naba amaga mari leina hanba amaga musina hanba se yoga sinasu mateng oigani aduna yoga se akoi part of life oina seasonaraga de akoi punsi nung sangba hakchang phaba naha oina nungai ni hinba ngamani